Matamgi Manipuri Wari channel asibu tabiriba khwai pumnamakpu taram nokchari ngasi muglobirasi Tingkhanggi Leirang nifu manga subatangka Lansiluga ansugadu tuminna lei chawbana tablap khumlai Laikidre yumda leiriba Madam Rasidi atomini tanjare mikup sibu ngairakpani ngasidi kaka lotlaroi wari bumba amta chithadana nangwanda lirage Laizadu chawbada ngakni yenglai chawbasu makha tarai Photo du tariba saktamda punsibagi mama aikhoigina itei malembi Sir Nandogi nupi ahani laibak thibadagi punsibana ngang oiringaida naraktuna kanbanga mahudabani aidi punsibaga mariam ta thoknadi Sir Nandogi driver ni itei maduna ibu pokminaba manaugumna aigidama yam khanjaki aina su itei mabu imamakni khanje itei malai kidraba matungda mayam changlaga icha sanagi khalaga Sir masana yadana Madam Rasibu mama sokna yokpinaba lawkhibani Madam Rasi hek lakpadagi imung manung kangkhong chainaki aduga punsibabusu minungshi khangdana thina tawbikhibani matamduda aidi Sir gi driver oibanina karisu tawba ngamde nandom chasu luhonglakpa kuidri Sir na thabak chatkibaga Madam na punsibabu otpibado ubada thamoise ashuki matik kaikhi ichagi awaba sakpamdu yengba ngamdabadagi Sir da wari bomba tamjaki Sir shu asuki matik sauki adubu Madam gi imungdo khutningbo oibana matamduda karisu tawba ngamkhide adubu Sir shu punsibagi damak yam wazaki itei marasigi matawduda angang oiriba punsibasu machi ungba horakpadagi Sir gaiga tanaraga punsibabu boarding da damak thamkhibani yumda parks tholakte matam khara leiraga Madam gi imung manungna Sir bu bot lephanki bot lepado punsibadi yaningde adubu tumina lei magi awa nungai pumnamakti aingona tamje vote karaba matung Madam Rasigi matawduda Sir shu punsibagi damak lotna Bangalore da hotel ama leiki punsibasu lairik tamba loiraga yumda leiba tanbagi aiga loinana Bangalore lakhibani chahi fanayamni mana Manipur thoktaba mana khara honajaraga ngasidi mamanaba amaga mall amasu leire cafe amsu hangi aduna asi mayamse hundoklamlaga yumda leithokpa sungamde handaksu thoklo yadabani Sirna akanba wai haibagi tholakpani adubu Madam Rasina fatrabasu ahenbadi mamabu yamna yazadabani mayambabu yam ningbani punsibana so ahenbabu yam nungshibani machin manaw yam nungshinabani Chawbagi wadu tabada laizadu walan ngangkidre tarakliba mapidusu sasatai chawbasu makha tarai Laiza kaka ngasidi wa khara haige nangmuna taw punsibase aina pisak piklingaidagi loina duna laklabani magi lamchat sajat ai loina khangi mi pakna loina dabagi phajaba wahi khondasu haiba hitabani aduga migi awaba uba yadabani mana hena wabani mana pamkiba potsak amata lemna thadabani mapunsigi nupi amatada pukningya pamba phongdoktriba nupani adubu nangbu uruba mikuptudagi nangputa solaga dum leikibani mana nangbu yam ka hena nungshiruri sisu nangi wari taruraga magi punsiga nangi punsiga manarambagi amukke hena nungshikibani adubu nangna lamjingbaga mari lainei khanglakpada nangna nungaitanaba thabak tongningsde haiduna nangbu lamjingbada pithoklambani chenba numitusu punsibade hogalakpada ngari noigi shayonmana phone torakpadagi dress pabo hongdaba makhai chenkibani nangbu faraga chengena lakpanate oiramliba fibamduda punsibasu saunningbagi chenbada takibani thabakna yadabadagi aikoina sida laklabasu nangdi yumda matam khara lehoba yabani adubu nangna haidrabasu itei marasina nangonda otpine bibada punsiba loina khangbani adunani mana nangbu mafamsida puraklibase Laiza nang wakalamukta khanthabiyu nangna sumna nungsuk nungjanana leibase masu yamna nungaite punsiba bulana khanganu mama leikidabadagi wakal nungaitana leirakibani asukui mamatamse thamoidagi horakpa mumon minok nokidraba icha punsibani ma hojiksu nangi khanbada matha yamna saribani yaragadi bema Laiza nangna natradi kananasu icha sanabu nokhanba nungai hemba ngamlaroi aduna icha punsibabu amukta wakal nungaina lehanbiyuba nakhoi ani saunadana nungshi chanana mabuk mara tapna yum pamino Laizadi kaplambadu lepkre mamittu yengkiba amada yenglaga lei lansinlirshu tablapna khumlai mana ngang oiringaidagi minungshi khangdana loina bikibana Madam gi matawduda
ꯄꯨꯟꯁꯤꯕꯒꯤ ꯃꯆꯤꯟꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯃꯥ ꯍꯥꯏꯅ ꯀꯧꯈꯤꯗ꯭ꯔꯤ꯫ ꯁꯔꯀꯤꯕꯒꯤ ꯏꯆꯦ ꯔꯥꯁꯤꯅ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯀꯧꯔꯛꯂꯕꯁꯨ ꯁꯅꯥꯒꯤ ꯊꯃꯣꯏꯗꯗꯤ ꯄꯦꯟꯖꯗꯦ, ꯐꯖꯅ ꯈꯨꯝꯗꯕꯅꯤ꯫ ꯃꯌꯥꯝ ꯃꯃꯥꯡꯗ ꯅꯨꯡꯁꯤꯕ ꯁꯥꯕ, ꯋꯥꯉꯥꯡ ꯐꯖꯕ ꯁꯥꯕꯒꯤ ꯋꯥꯅꯤ, ꯃꯤꯒꯤ ꯃꯆꯥ ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯃꯆꯥ ꯈꯛꯇ ꯅꯨꯡꯁꯤꯕ ꯊꯃꯣꯏꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯆꯦ ꯔꯥꯁꯤꯅ ꯁꯅꯥꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯦ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏ ꯆꯞ ꯆꯥꯅ ꯈꯪꯏ꯫ ꯁꯔ ꯁꯨꯅꯤꯜ ꯍꯣꯏꯒꯁꯨ ꯅꯨꯡꯁꯤꯅꯅ ꯂꯩꯔꯝꯕꯗꯣ ꯃꯦꯗꯥꯝꯅ ꯀꯥꯏꯅꯍꯟꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯂꯥꯏꯖꯥ, ꯅꯪ ꯋꯥꯈꯜ ꯈꯖꯤꯛꯇ ꯈꯟꯕꯤꯌꯨ꯫ ꯄꯨꯟꯁꯤꯕꯒꯤꯗꯃꯛ ꯏꯃꯨꯡꯗꯨꯗ ꯃꯧ ꯑꯃ ꯑꯣꯏꯅ ꯆꯥꯎꯊꯣꯛꯅ ꯂꯩꯌꯨ꯫ ꯄꯨꯟꯁꯤꯕꯁꯦ ꯅꯪꯅꯁꯨ ꯏꯟꯊꯣꯛꯄꯤꯔꯕꯗꯤ ꯃꯥꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ? ꯂꯥꯏꯖꯗꯨ ꯍꯟꯗꯛꯇꯤ ꯍꯤ ꯀꯞꯂꯒ ꯂꯦꯝꯕꯤꯒꯤ ꯐꯣꯇꯣꯗꯨꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯈꯨꯠꯇꯨꯅ ꯐꯣꯇꯣ ꯃꯃꯥꯏꯗꯨꯗ ꯇꯞꯅ ꯅꯥꯜꯂꯒ, ꯑꯗꯨꯗꯤ ꯀꯀꯥ, ꯏꯟꯗꯣꯝꯆꯥ, ꯒꯦꯠ ꯃꯌꯥꯗ ꯂꯩꯔꯤꯕ ꯐꯨꯔꯥꯗꯨ ꯏꯃꯥꯒꯤ ꯅꯠꯇ꯭ꯔꯥ? ꯆꯥꯎꯕꯅ ꯈꯨꯝꯂꯛꯏ, ꯃꯥꯅꯤ꯫ ꯁꯅꯥꯅ ꯆꯠꯂꯝꯗꯥꯏ ꯈꯨꯗꯤꯡ ꯐꯨꯔꯥꯗꯨꯗ ꯈꯨꯔꯨꯝꯂꯒ ꯍꯦꯛꯇ ꯆꯠꯂꯤꯕꯗꯣ ꯏꯇꯩꯃꯒꯤ ꯐꯨꯔꯥꯅꯤ꯫ ꯆꯥꯎꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏꯖꯗꯨ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨ ꯃꯔꯤ ꯃꯔꯤ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯄꯨꯟꯁꯤꯕꯅ ꯃꯥꯕꯨ ꯆꯤꯡꯊꯣꯛꯂꯒ ꯈꯨꯔꯨꯝꯍꯟꯕ ꯅꯨꯃꯤꯠꯇꯨꯗ ꯄꯨꯟꯁꯤꯕꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯈꯤꯕ, ꯅꯨꯡꯇꯤꯒꯤ ꯐꯨꯔꯥꯗꯨꯗ ꯈꯨꯔꯨꯝꯃꯨ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯕ, ꯄꯨꯟꯁꯤꯕꯅ ꯆꯠꯂꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯈꯨꯔꯨꯝꯂꯝꯂꯒ ꯆꯠꯈꯤꯕ, ꯃꯃꯤꯠꯃꯛꯅ ꯎꯅ ꯎꯅ ꯀꯔꯤꯒꯤ ꯈꯪꯗꯕꯅꯣ, ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄꯅꯣ? ꯃꯊꯟꯇ ꯇꯛꯁꯤ ꯁꯣꯜꯂꯤ, ꯀꯞꯄꯗꯨꯁꯨ ꯂꯦꯞꯇꯦ꯫ ꯉꯁꯤ ꯃꯥꯅ ꯇꯥꯔꯤꯕ ꯋꯥꯔꯤꯁꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯩ꯫ ꯋꯥꯈꯜꯗ ꯏꯈꯟ ꯈꯜꯂꯨꯗꯦ, ꯀꯞꯅ ꯀꯞꯅ ꯍꯥꯏꯔꯛꯏ, ꯋꯥꯐꯝ ꯑꯁꯦ ꯀꯔꯤꯒꯤ ꯅꯍꯥꯟꯃꯈꯩꯗꯤ ꯑꯩꯉꯣꯟꯗ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯣ ꯀꯀꯥ? ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯋꯥꯐꯝꯁꯦ ꯆꯤꯡꯁꯤꯜꯂꯒ ꯍꯥꯏꯕꯒꯤ ꯇꯟꯖꯥ ꯐꯪꯈꯤꯗ꯭ꯔꯤ꯫ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯍꯥꯏꯒꯦꯅ ꯈꯟꯈꯤꯕꯅꯤ꯫ ꯑꯗꯨꯁꯨ ꯁꯅꯥꯅ ꯍꯥꯏꯒꯅꯨ, ꯅꯪ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯣꯏ, ꯀꯣꯟꯅ ꯇꯞꯅ ꯈꯪꯖꯔꯛꯀꯅꯤ ꯍꯥꯏꯕꯗꯨꯗ ꯑꯩꯈꯣꯏꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯅꯤ꯫ ꯂꯥꯏꯖꯗꯨ ꯃꯈꯣꯡꯗꯨ ꯁꯠ ꯇꯤꯡꯊꯣꯛꯂꯒ ꯐꯣꯇꯣꯗꯨ ꯃꯊꯥꯗ ꯆꯦꯖꯦꯠ ꯀꯣꯟꯁꯤꯜꯂꯒ ꯑꯣ ꯈꯣꯡꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯈꯠꯂꯛꯏ꯫ ꯂꯥꯟꯁꯤꯜꯂꯨꯒ ꯑꯟꯁꯨꯒꯁꯨ ꯇꯧꯐꯝ ꯈꯪꯗꯦ, ꯆꯥꯎꯕꯅ ꯊꯦꯝꯖꯤꯜꯂꯛꯏ, ꯂꯥꯏꯖꯥ, ꯀꯞꯀꯅꯨ, ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ꯫ ꯀꯀꯥꯅ ꯇꯧꯍꯟꯅꯤꯡꯕꯗꯤ ꯁꯤꯗꯒꯤꯗꯤ ꯅꯪꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯨꯔꯅꯨ, ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯈ꯭ꯔꯣ꯫ ꯁꯅꯥꯒ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯄꯜꯗꯨꯁꯨ ꯁꯤꯗꯣꯛꯈ꯭ꯔꯣ꯫ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯉꯝꯗꯅꯕ ꯅꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯣ꯫ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕꯅ ꯃꯄꯨꯡ ꯑꯣꯏꯔꯒ ꯂꯥꯛꯂꯕ ꯏꯆꯥ ꯁꯅꯥꯒꯤ ꯄꯨꯟꯁꯤꯕꯨ ꯅꯪꯅ ꯈꯔ ꯊꯦꯝꯖꯤꯟꯕꯤꯌꯨ꯫ ꯑꯁꯤꯈꯛꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕꯁꯦ꯫ ꯂꯥꯟꯁꯤꯜꯂꯨꯁꯨ ꯍꯥꯏꯔꯛꯏ, ꯂꯥꯏꯖꯥ, ꯀꯞꯀꯅꯨ, ꯀꯔꯤꯒꯤ ꯀꯞꯄꯤꯅꯣ? ꯀꯞꯀꯅꯨ ꯏꯃꯧꯁꯤꯗꯤ꯫ ꯑꯟꯁꯨꯁꯨ ꯄꯨꯡꯉꯛꯉꯛꯏ꯫ ꯄꯨꯟꯁꯤꯕꯒꯤ ꯃꯃꯥ ꯂꯩꯈꯤꯗ꯭ꯔꯦ ꯈꯪꯂꯕꯁꯨ ꯂꯥꯏꯖꯒ ꯄꯨꯟꯁꯤꯕꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯋꯥꯔꯤꯗꯨꯗꯤ ꯈꯪꯗꯦ, ꯉꯁꯤꯇ ꯈꯪꯏ꯫ ꯐꯝꯂꯝꯕꯗꯨ ꯇꯞꯅ ꯍꯧꯒꯠꯂꯒ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯐꯝꯊꯔꯛꯏ, ꯑꯗꯨꯒ ꯀꯞꯂꯤꯕ ꯂꯥꯏꯖꯕꯨ ꯊꯦꯝꯖꯤꯟꯕꯤ, ꯁꯦ ꯏꯅꯝꯃ, ꯀꯞꯄꯅꯨ, ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ꯫ ꯋꯥꯔꯤꯁꯦ ꯑꯩꯁꯨ ꯍꯧꯖꯤꯛꯇ ꯈꯪꯉꯤ, ꯅꯍꯥꯟꯈꯩ ꯈꯪꯗꯦ꯫ ꯃꯤꯠꯀꯁꯦ ꯄꯨꯡꯄꯣꯝ ꯄꯣꯝꯃꯦ꯫ ꯗꯥꯆꯧ ꯍꯜꯂꯛꯄꯗ ꯁꯣꯏꯗꯅ ꯁꯥꯎꯔꯅꯤ꯫ ꯕꯕꯥ ꯁꯤꯁꯨꯕ ꯑꯩꯈꯣꯏ ꯂꯥꯛꯄꯒꯤ ꯍꯦꯛꯇ ꯋꯥꯔ ꯇꯧꯕꯤꯔꯦ꯫ ꯏꯅꯝꯃꯁꯦ ꯐꯖꯅ ꯀꯞꯄꯦꯕ꯫ ꯂꯥꯏꯖꯗꯨ ꯑꯟꯁꯨꯗ ꯌꯦꯡꯂꯒ ꯍꯤꯛ ꯍꯤꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯄꯪꯂꯤꯁꯦ ꯀꯩꯅꯣ? ꯑꯟꯁꯨ, ꯑꯩ ꯗꯗꯥꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯂꯥꯜꯂꯦ꯫ ꯃꯥꯅ ꯑꯩꯉꯣꯟꯗ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯍꯥꯏꯕꯅꯤ, ꯅꯪ ꯑꯩ ꯄꯨꯟꯁꯤ ꯂꯝꯕꯤ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅ꯫ ꯊꯃꯣꯏ ꯁꯣꯛꯅ ꯀꯌꯥꯔꯛ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯗꯨꯗ ꯑꯩꯅ ꯈꯟꯊꯕ ꯉꯝꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯃꯁꯤ ꯀꯣꯛꯁꯤꯗ ꯊꯨꯒꯥꯏꯔꯒ ꯐꯗꯧꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯗꯨ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯃꯀꯣꯛꯇꯨꯗ ꯊꯥꯖꯤꯟꯖꯩ꯫ ꯑꯟꯁꯨꯁꯨ ꯄꯥꯈꯠꯅ ꯂꯥꯏꯖꯒꯤ ꯃꯈꯨꯠꯇꯨ ꯐꯥꯔꯒ, ꯑꯁ ꯀꯩꯅꯣ ꯏꯅꯝꯃ, ꯌꯥꯔꯤꯁꯦ ꯇꯣꯛꯑꯣꯕ꯫ ꯂꯥꯏꯖꯁꯨ ꯊꯃꯣꯏ ꯁꯣꯛꯅ ꯍꯥꯏꯔꯛꯏ, ꯑꯟꯁꯨ, ꯑꯩꯕꯨ ꯈꯥꯝꯒꯅꯨ, ꯌꯥꯝ ꯐꯠꯇꯕ ꯃꯤꯅꯤ꯫ ꯃꯤꯑꯣꯏꯕꯅ ꯇꯥꯕ ꯉꯝꯂꯣꯏꯗꯕ ꯑꯊꯤꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯑꯩꯅ ꯗꯗꯥꯗ ꯍꯥꯏꯈ꯭ꯔꯦ꯫ ꯑꯟꯁꯨ, ꯑꯩ ꯍꯧꯖꯤꯛꯇꯗ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯑꯩ ꯁꯤꯅꯤꯡꯉꯤ꯫ ꯑꯩꯅ ꯅꯍꯥꯟꯈꯩ ꯗꯗꯥꯒꯤ ꯃꯔꯝꯗ ꯊꯤꯖꯤꯜꯂꯨꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ? ꯑꯩ ꯁꯤꯅꯤꯡꯉꯤ ꯑꯟꯁꯨ꯫ ꯆꯥꯎꯕꯗꯨ ꯂꯥꯏꯖꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ, ꯐꯝꯂꯝꯕꯗꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯍꯥꯏꯔꯛꯏ, ꯍꯩ ꯂꯥꯏꯖꯥ, ꯀꯞꯄ ꯇꯣꯛꯑꯣ, ꯅꯁꯥꯗꯨ ꯌꯥꯝ ꯋꯥꯔꯅꯤ꯫ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ, ꯅꯪꯁꯨ ꯂꯥꯟꯗꯦ, ꯀꯀꯥ ꯂꯣꯏꯅ ꯈꯪꯉꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯁꯅꯥꯁꯨ ꯍꯜꯂꯛꯑꯅꯤ, ꯑꯩ ꯍꯦꯟꯖꯥꯡ ꯂꯩꯔꯨꯒꯦ꯫ ꯉꯁꯤꯗꯤ ꯍꯦꯟꯖꯥꯡ ꯍꯥꯎꯁꯤ, ꯅꯣꯏ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯝꯃꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯎꯕꯁꯨ ꯂꯥꯟꯁꯤꯜꯂꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ, ꯁꯤꯗ ꯁꯨꯝ ꯂꯩꯔꯗꯤ ꯂꯥꯏꯖꯁꯦ ꯀꯞꯄ ꯇꯣꯛꯑꯔꯣꯏ, ꯑꯗꯨꯅ ꯅꯪꯁꯨ ꯊꯣꯔꯛꯑꯣ꯫ ꯂꯥꯛꯑꯣ, ꯍꯦꯟꯖꯥꯡꯗꯣ ꯑꯩꯈꯣꯏ ꯑꯅꯤ ꯂꯩꯔꯨꯔꯁꯤ꯫ ꯈꯣꯟꯖꯦꯜꯗꯨ ꯇꯞꯂꯞ ꯍꯥꯏꯔꯝꯂꯒ ꯆꯥꯎꯕꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯟꯁꯤꯜꯂꯨꯁꯨ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ, ꯂꯥꯏꯖꯥ, ꯅꯪꯅ ꯑꯗꯨꯝꯅ ꯁꯨꯝ ꯀꯞꯄꯗꯤ ꯏꯗꯣꯝꯆꯥ ꯍꯣꯏ ꯀꯔꯝꯅ ꯂꯩꯒꯅꯤ? ꯀꯞꯄ ꯇꯣꯛꯑꯣ, ꯅꯪ ꯀꯀꯥꯒꯤ ꯍꯦꯟꯖꯥꯡ ꯂꯩꯔꯨꯈꯤꯒꯦ꯫ ꯅꯈꯣꯏ ꯑꯅꯤꯁꯨ ꯃꯈꯥꯗ ꯊꯨꯅ ꯀꯨꯝꯂꯧꯀꯣ, ꯆꯥꯛ ꯊꯣꯡꯒꯠꯄ ꯍꯧꯔꯝꯃꯨ꯫ ꯂꯥꯟꯁꯤꯜꯂꯨꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯑꯟꯁꯨꯅ ꯇꯞ ꯈꯨꯝꯂꯛꯏ, ꯍꯣꯏ ꯏꯃꯥ ꯍꯣꯏ ꯀꯨꯝꯈ꯭ꯔꯣ, ꯑꯩ ꯂꯨꯖꯔꯒ ꯀꯨꯝꯃꯛꯑꯒꯦ꯫
ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯟꯁꯤꯟꯂꯨꯁꯨ ꯊꯣꯛꯈ꯭ꯔꯦ ꯑꯟꯁꯨꯁꯨ ꯂꯥꯏꯖꯕꯨ ꯀꯞꯄ ꯊꯦꯝꯍꯧꯔꯤ ꯑꯁꯣꯝꯗ ꯄꯨꯟꯁꯤꯕꯁꯨ ꯍꯣꯇꯦꯜꯗꯒꯤ ꯊꯣꯔꯛꯇꯨꯅ ꯀꯦꯐꯦꯗ ꯑꯃꯨꯛ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗꯅꯤ ꯐꯣꯟꯗꯨ ꯀꯣꯜ ꯂꯥꯛꯏ ꯒꯥꯔꯤꯗꯨ ꯁꯥꯏꯠꯇ ꯈꯖꯤꯛ ꯊꯧꯖꯤꯜꯂꯒ ꯂꯥꯛꯂꯤꯕ ꯀꯣꯜꯗꯨ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯕꯕꯥ ꯁꯅꯥꯍꯜꯗꯨ ꯄꯨꯟꯁꯤꯕ ꯅꯪꯕꯨ ꯌꯨꯝꯗ ꯍꯜꯂꯛꯑꯕꯣ ꯍꯟꯗ꯭ꯔꯤꯌꯦ ꯕꯕꯥ ꯊꯕꯛ ꯆꯠꯊꯣꯛꯂꯤꯌꯦ ꯑꯦ ꯀꯩꯅꯣ ꯊꯦꯡꯉꯤꯅꯦ ꯊꯕꯛ ꯆꯤꯟꯕꯒꯤꯗꯤ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯕꯨ ꯃꯤꯔꯝꯗ ꯂꯩꯔꯒ ꯅꯨꯃꯤꯠ ꯇꯥꯔꯒ ꯌꯨꯝꯗ ꯊꯦꯡꯅ ꯍꯟꯖꯤꯟꯕꯗꯣ ꯇꯧꯒꯅꯨꯅꯦ ꯌꯨꯝꯗ ꯂꯩꯍꯧꯔꯤꯗꯣ ꯏꯕꯦꯝꯃ ꯈꯛꯇꯅꯤ ꯃꯥꯗꯤ ꯀꯩꯁꯨ ꯈꯪꯕ ꯅꯠꯇꯦ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯄꯁꯦ ꯈꯪꯍꯧꯕ ꯅꯠꯇꯦ ꯍꯣꯏ ꯕꯕꯥ ꯁꯤꯗꯗꯤ ꯌꯥꯝ ꯉꯜꯂꯤ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯗ ꯕꯕꯥ ꯑꯣ ꯏꯕꯦꯝꯃꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯕꯅꯤ ꯂꯥꯛꯂꯤꯕ ꯇꯥꯔꯤꯛ 10ꯁꯦ ꯅꯃꯥꯒꯤ ꯀꯨꯝꯑꯣꯟ ꯊꯣꯛꯂꯦ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯕꯕꯥꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯏꯆꯥꯒꯤ ꯃꯄꯥꯟꯗꯒꯤ ꯉꯝꯖꯔꯤ ꯑꯗꯨꯅ ꯅꯪꯕꯨꯗꯤ ꯊꯕꯛ ꯆꯤꯜꯂꯁꯨ ꯏꯕꯦꯝꯃꯗꯨꯗꯤ ꯃꯃꯥꯒꯤ ꯑꯣꯏꯕꯅꯤꯅ ꯂꯩꯃꯅ ꯑꯃꯠꯇ ꯑꯣꯏꯔꯁꯨ ꯀꯠꯍꯟꯅꯤꯡꯉꯤ ꯀꯝꯗꯧꯕ ꯁꯅꯥꯍꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯨꯟꯁꯤꯕꯗꯨ ꯆꯤꯡꯅꯅ ꯃꯃꯤꯠꯇꯨ ꯈꯨꯖꯤꯜꯂꯒ ꯇꯞꯂꯞꯅ ꯈꯨꯝꯂꯛꯏ ꯑꯣ ꯀꯨꯏꯗ꯭ꯔꯤꯅꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯂꯥꯛꯀꯦ ꯌꯥꯅꯤ ꯏꯃꯥꯒꯤꯗꯣ ꯑꯩꯁꯨ ꯑꯉꯝꯕ ꯈꯔ ꯀꯠꯆꯒꯦ ꯕꯕꯥ ꯁꯅꯥꯍꯜꯗꯨ ꯄꯥꯈꯠꯂ ꯍꯥꯏꯔꯛꯏ ꯑꯦ ꯅꯪꯗꯤ ꯊꯕꯛ ꯆꯤꯟꯕꯅꯤꯅ ꯂꯥꯛꯀꯅꯨ ꯃꯊꯪꯗ ꯆꯥꯎꯅ ꯇꯧꯔꯁꯤ ꯏꯕꯦꯝꯃꯗꯣ ꯊꯥꯔꯛꯑꯣ ꯍꯟꯗꯛꯀꯤꯁꯤꯗꯤ ꯃꯤ ꯌꯥꯝꯅ ꯇꯧꯗ꯭ꯔꯦ ꯏꯕꯦꯝꯃꯗꯁꯨ ꯍꯥꯏꯈ꯭ꯔꯦ ꯅꯪꯉꯣꯟꯗ ꯍꯪꯂꯛꯈꯤꯒꯦꯅ ꯍꯥꯏꯕꯅꯤ ꯃꯥꯒ ꯀꯅꯥꯒ ꯂꯥꯛꯃꯤꯟꯅꯗꯣꯏꯅꯣ ꯅꯪꯅ ꯁꯨꯝ ꯁꯤꯜꯂꯨ ꯄꯨꯟꯁꯤꯕꯁꯨ ꯈꯨꯝꯐꯝ ꯈꯪꯗꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯈꯨꯝꯗ ꯌꯥꯗꯕꯒꯤ ꯃꯑꯣꯡꯗ ꯇꯞꯂꯞ ꯈꯨꯝꯂꯛꯏ ꯍꯣꯏ ꯕꯕꯥ ꯑꯩ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯒꯦ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯊꯝꯂꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯁꯅꯥꯍꯜꯗꯨ ꯐꯣꯟ ꯊꯝꯈ꯭ꯔꯦ ꯄꯨꯟꯁꯤꯕꯁꯨ ꯐꯣꯟꯗꯨ ꯊꯝꯈꯤꯕꯒ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯊꯤꯡꯂꯨꯔꯗꯤ ꯌꯥꯝ ꯐꯖꯗꯕ ꯇꯥꯔꯅꯤ ꯉꯁꯤꯁꯦ ꯗꯦꯠ 12 ꯗꯦꯠ 19ꯗꯤ ꯃꯤꯇꯤꯡ ꯂꯩ ꯑꯩ ꯌꯥꯎꯗꯕ ꯌꯥꯕ ꯃꯤꯇꯤꯡꯁꯨ ꯅꯠꯇꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯌꯨꯝꯗꯨꯗ ꯑꯩ ꯌꯥꯎꯗꯅ ꯆꯠꯍꯟꯈꯤꯕꯁꯨ ꯅꯨꯡꯉꯥꯏꯇꯦ ꯐꯔꯦ ꯌꯨꯝ ꯌꯧꯔꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒꯦ ꯃꯥꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯣꯏꯗꯕꯩ ꯁꯔꯨꯛ ꯆꯠꯀꯦꯁꯨ ꯆꯠꯆꯔꯁꯅꯨ ꯑꯁꯤ ꯈꯜꯂꯗꯨꯅ ꯄꯨꯟꯁꯤꯕꯗꯨ ꯒꯥꯔꯤꯗꯨ ꯇꯞꯅ ꯊꯧꯕ ꯍꯧꯏ ꯑꯁꯣꯝꯗ ꯂꯥꯏꯖꯗꯨ ꯑꯟꯁꯨꯅ ꯐꯥꯒꯤ ꯇꯧꯔꯒ ꯊꯦꯝꯕꯗ ꯀꯞꯄꯒ ꯐꯔꯦ ꯑꯟꯁꯨꯁꯨ ꯂꯨꯖꯕ ꯆꯪꯈ꯭ꯔꯦ ꯂꯥꯏꯖꯁꯨ ꯏꯃꯪ ꯃꯪꯅ ꯃꯁꯥꯗꯨ ꯏꯍꯩ ꯍꯩꯅꯗꯅ ꯑꯟꯁꯨꯒꯤ ꯐꯃꯨꯡꯗꯨ ꯃꯣꯝꯄꯥꯛ ꯐꯤꯗꯛꯇꯨ ꯊꯥꯖꯤꯟꯕ ꯍꯧꯏ ꯃꯃꯥꯡꯗ ꯄꯨꯟꯁꯤꯕꯕꯨ ꯃꯥꯅ ꯉꯥꯡꯈꯤꯕ ꯃꯌꯥꯝꯗꯨ ꯍꯧꯖꯤꯛꯇꯗ ꯃꯔꯤ ꯅꯤꯡꯁꯤꯡꯂꯛꯏ ꯅꯪꯒꯩꯒ ꯄꯨꯟꯁꯤ ꯂꯝꯕꯤ ꯀꯔꯤ ꯃꯥꯟꯅꯗꯣꯏꯕ ꯅꯃꯥ ꯅꯄꯥꯗ ꯋꯥꯔꯛꯇꯕ ꯅꯪ ꯄꯩꯁꯥ ꯄꯥꯏꯔꯦꯅ ꯑꯩꯅ ꯄꯥꯝꯕꯤꯗꯧ ꯃꯥꯟꯕ꯭ꯔꯣ ꯑꯍꯤꯡꯁꯤꯗ ꯅꯪ ꯅꯩꯕꯨ ꯈꯨꯗꯨꯝ ꯆꯟꯈ꯭ꯔꯕꯁꯨ ꯍꯟꯗꯛ ꯃꯄꯣꯛꯁꯤꯒꯤꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯤ ꯁꯨꯛꯉꯝ ꯉꯝꯂꯣꯏ ꯑꯩ ꯅꯪ ꯅꯨꯡꯁꯤꯗꯦ ꯀꯩꯒꯤꯅꯣ ꯅꯪꯅꯁꯨ ꯌꯥꯝꯅ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯁꯤꯕꯣ ꯂꯥꯏꯖꯥ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯗꯕ ꯊꯃꯣꯏꯗꯨꯗ ꯅꯨꯡꯁꯤꯕꯤꯌꯨꯁꯨ ꯍꯥꯏꯔꯣꯏ ꯅꯨꯡꯁꯤꯗꯕꯒꯤꯁꯨ ꯁꯥꯎꯕ ꯋꯥꯔꯧꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃꯠꯇ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯂꯩꯇꯦ ꯑꯗꯨꯕꯨ ꯅꯪꯅ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕꯁꯨ ꯅꯪꯕꯨꯗꯤ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯄꯨꯟꯁꯤꯕꯒꯤ ꯊꯃꯣꯏꯁꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯅꯨꯡꯁꯤꯖꯒꯦ ꯑꯊꯤꯡꯕ ꯄꯤꯔꯛꯀꯅꯨ ꯄꯤꯔꯛꯄꯁꯨ ꯌꯥꯔꯣꯏ ꯑꯗꯨꯒ ꯂꯝꯖꯤꯡꯕꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤꯗꯨꯅ ꯍꯦꯜꯂꯝꯒꯅꯤ ꯈꯟꯒꯅꯨ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯕꯁꯨ ꯇꯥꯗꯦ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯅ ꯍꯦꯜꯂꯤ ꯑꯩ ꯅꯪ ꯅꯨꯡꯁꯤ ꯂꯥꯏꯖꯥ ꯅꯤꯡꯁꯤꯡꯂꯨꯔꯒ ꯂꯥꯏꯖꯗꯨ ꯈꯥꯡꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯃꯣꯝꯄꯥꯛ ꯐꯤꯗꯛꯇꯨ ꯈꯪꯊꯥ ꯊꯥꯗꯩ ꯑꯗꯨꯒ ꯂꯦꯝꯕꯤꯒꯤ ꯐꯣꯇꯣꯗꯨ ꯀꯣꯜꯂꯒ ꯃꯣꯏꯒꯤ ꯀꯥꯗ ꯆꯦꯟꯁꯤꯜꯂꯛꯏ ꯊꯣꯡꯗꯨ ꯊꯤꯡꯖꯤꯜꯂꯝꯂꯒ ꯐꯃꯨꯡꯗꯨꯗ ꯀꯥꯈꯠꯂꯒ ꯍꯤꯛ ꯀꯞꯄꯤ ꯑꯗꯨꯒ ꯐꯣꯇꯣꯗꯨꯗ ꯅꯥꯜꯂꯒ ꯃꯆꯤꯟꯗꯁꯨ ꯁꯟꯖꯔꯤ ꯏꯃꯥ ꯅꯪꯅ ꯗꯗꯥꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯂꯤꯕ ꯀꯩꯒꯤꯅꯣ ꯑꯩꯅ ꯈꯪꯗꯕꯒꯤ ꯏꯃꯥꯕꯨ ꯄꯜꯂꯒ ꯉꯥꯡꯈꯤꯕ ꯃꯌꯥꯝꯗꯣ ꯑꯄꯪꯕꯤ ꯅꯆꯥꯅꯤ ꯈꯟꯅ ꯉꯥꯛꯄꯤꯌꯨꯀꯣ ꯏꯃꯥ ꯅꯪꯒꯤ ꯁꯛꯇꯝꯁꯦ ꯗꯗꯥꯒ ꯌꯥꯝꯅ ꯃꯥꯟꯅꯩꯌꯦ ꯏꯃꯥ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯁꯦ ꯑꯩꯒꯤ ꯗꯗꯥꯗꯁꯨ ꯑꯣꯏꯔꯝꯕꯁꯦ ꯑꯩ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯗꯗꯥ ꯅꯪ ꯌꯥꯝ ꯋꯥꯅ ꯂꯩꯔꯝꯅꯤ ꯗꯗꯥ ꯅꯪꯁꯨ ꯑꯩꯒꯨꯝꯅ ꯋꯥꯔꯝꯒꯅꯤꯀꯣ ꯅꯪꯁꯨ ꯑꯩꯒꯨꯝꯅ ꯇꯨꯃꯤꯟꯅ ꯀꯞꯂꯝꯒꯅꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯈꯪꯂꯨꯗꯕꯅ ꯑꯩꯅ ꯑꯔꯥꯟꯕ ꯊꯕꯛ ꯌꯥꯝꯅ ꯇꯧꯈ꯭ꯔꯦ ꯑꯩ ꯌꯥꯝꯅ ꯂꯥꯜꯂꯦ ꯗꯗꯥ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯗꯨ ꯍꯤꯛ ꯀꯞꯄꯤ ꯉꯥꯏꯍꯥꯛ ꯀꯞꯂꯕ ꯃꯇꯨꯡ ꯀꯔꯤ ꯈꯜꯂꯛꯄꯅꯣ ꯈꯪꯗꯦ ꯐꯨꯛ ꯍꯧꯒꯠꯂꯒ ꯑꯉꯥꯎꯕꯤꯒꯨꯝꯅ ꯐꯃꯨꯡꯗꯒꯤ ꯐꯟ ꯆꯣꯡꯊꯔꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯐꯣꯟꯗꯨ ꯀꯣꯏꯊꯤ ꯊꯤ ꯁꯣꯐꯥ ꯃꯊꯛꯇ ꯂꯩꯔꯤꯕ ꯐꯣꯟꯗꯨ ꯃꯈꯨꯠꯇꯨ ꯊꯛ ꯅꯤꯛꯇꯨꯅ ꯄꯥꯏꯔꯗꯨꯅ ꯄꯨꯟꯁꯤꯕꯗ ꯀꯣꯜ ꯇꯧꯏ ꯑꯁꯣꯝꯗ ꯄꯨꯟꯁꯤꯕꯁꯨ ꯌꯨꯝꯗ ꯍꯟꯖꯤꯟꯅꯤꯡꯗ꯭ꯔꯦ ꯀꯦꯐꯦꯗ ꯃꯪꯂꯒ ꯐꯝꯂꯒ ꯂꯩꯔꯝꯕꯗꯨ ꯂꯥꯏꯖꯒꯤ ꯀꯣꯜ ꯂꯥꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯄꯨꯟꯁꯤꯕꯒꯤ ꯋꯥꯈꯜꯗꯗꯤ ꯁꯅꯥꯍꯜꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯗꯨ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯈꯜꯂꯗꯨꯅ ꯐꯣꯟꯗꯨ ꯄꯥꯏꯈꯠꯄ ꯉꯝꯗꯦ ꯌꯦꯡꯂꯒ ꯑꯗꯨꯃꯛ ꯂꯩ ꯀꯣꯜꯗꯨꯁꯨ ꯇꯠꯈ꯭ꯔꯦ ꯂꯥꯏꯖꯁꯨ ꯑꯃꯨꯛꯀ ꯇꯧꯁꯤꯜꯂꯛꯏ ꯂꯥꯏꯖꯅ ꯍꯜꯂꯒ ꯇꯧꯔꯛꯄꯗꯨꯗ ꯄꯨꯟꯁꯤꯕꯁꯨ ꯍꯟꯗꯛꯇꯤ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯒ ꯅꯥꯀꯣꯡꯗ ꯇꯞꯅ ꯊꯝꯂꯒ
Hello, Laiza. Laizasu kappadu chap lepi adubu kaplubagi makhondu siri siri tablap kaurei. Dada, Laizagi khonjal du tabada punsibadu pishumani du khangsuk sukchilaga masadu pakana. How, nang kaidore Laiza? Punsibagi khonjal du tabada laizadu kappadu fajinba ngamdre khonjal du nikli tauraga. Kaisu taude. Dada, nang kadayda laibano? Nang kapiro, khonjal du kainoma tawi. Kaidorage haraga? Handakti laizadu fajinba ngamdre hi kapthorei. Dada, nang yumda halo. Ay dada yamna uningi. Dada, nang yumda laoba. Laizagi wadu tabada punsibadi ngakpana kham thengle phamlambadu fuk hawgalaga maya marakta leiri haiba kawba makhai chenthorei masadu pakhatna wasu ngangli. Lai, nang kaidorage haibani? Nang ina nakta kanamta leitabro? Nang nasa nungayraktabra? Laizadu kappada wa ngangbang ngamsilaktre punsibagi pakhom piba sungamdre phone du set kaktalaga makhada famtharaga kappi. Punsibasu gari du thauna call tawshili adubu laizadi phone pairakidre punsibasu masadu ipa pakhatna ansuda call tawi ansusu washroom da laibana phone paikhalaktre. Makata na call tawdre makutta pariba phone du sit mathaktuda khanglanglang shilaga mamittu khuzilaga gari du full speed ta thauduna lakle. Yum yaubaga yam tuna imungda chensilai stair du yam tuna kakhalai sordu thabet holaduna magi kama mangda chaplepi. Kagi thongdu lonsilaga leirambaduda amukke hena pakhatkre punsibadu makhut ani changna thongduda drang thiladuna. Laiza, thong dose. Laiza, tabro. Laiza du khumlakte ansusu punsibane yam pakhatna kawbadu tabada roomdagi chenthorei. Tacho, kaidorage? Punsibadu mamaidon thoraklaga. Nanama kadayda chatkrage. Aingonda huzita kaplaga phone torambani. Nanamadi habane ansu. Ansusu punsibagi managda changsilaktuna pakhatna. Kaino, aina luzaba chatlamdaida aigi kada lehobani. Thorakpada leiramdabaduda aidi makhada kumkhibai khalure dacho. Huzita aingonda call toramlaga kaday chatkrabano. Thongse manungda lonba mali, manungda leiramgani. Asi haraga punsibadu khonjal hona kawi. Laiza, tabro. Thongse da hanguse. Dada lai. Asomda laizasu kappayaba kaplabada masadu tarang amada leirambadu punsibagi khonjal du tabada gyan khangta tai phamlambadu fukhawgalaga tafing chenthораktuna thongdu sathangdu e punsibadu pakhana lepdaga leirambadu da laizadu peri tawrai. Dada, Laizadu mamit mamai pungpom masam manai fa faraga leirambadu ubada punsibasu chensilaktuna laizagi mamai du da pairaga yamtuna harai. Angang, nang kaidorage ha? Kaigino, nang nakapise? Laizadu punsibagi pakhom pide mamitta mapira cheladuna punsibagi mamai du da munni yengi mapidusu khazai ani du da sintharai. Punsibasu laizagi mamai du da kari tawrabanu haibagumna gyan mamna yenglai. Laizasu sum yenglambadagi ikhang khangaudana punsibada khangkon konsilaga mamai du punsibagi thabak dopsilaga kapngang tawrai. Dada, ay yamna lankre. Ay dadabu yamna nungsiye. Aigi nungsibase thajabiyo dada. Aibu punsigi thadokpigano. Dadagi nakta punsi chuppa laizagi. Dadabu thadokduna chatpasu ay ngamlaroi. Ay dadabu nungsiye.